ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯔꯣꯍꯤꯠ ꯁꯣꯕꯦꯊꯣꯏ ꯈꯣꯏꯗ ꯂꯥꯛꯈꯤꯗ꯭ꯔꯦ ꯁꯤꯇꯤꯗ ꯍꯟꯕꯁꯨ ꯇꯧꯗꯦ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯩ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯅꯧꯅ ꯁꯥꯕ ꯕꯣꯇꯥꯅꯤꯀꯦꯜ ꯒꯥꯔꯗꯦꯟ ꯑꯗꯣꯝꯗ ꯂꯩ ꯑꯃꯨꯛꯁꯨ ꯐꯥꯔꯝꯁꯤꯡ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯄꯣꯊꯥꯏ ꯃꯔꯨ ꯑꯣꯏꯅ ꯃꯥꯅ ꯂꯥꯛꯂꯤꯕꯁꯤ ꯆꯥꯟꯗꯅꯤꯒ ꯕꯤꯃꯣꯜꯒꯅ ꯂꯩꯕ ꯂꯣꯛꯇꯥꯡꯁꯤꯡ ꯑꯗꯣꯝꯗꯅꯤ ꯑꯕꯦꯊꯣꯏꯕꯨ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕꯅꯤ ꯃꯥꯒꯤ ꯃꯀꯣꯛꯇ ꯑꯕꯦꯊꯣꯏꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅꯇ ꯂꯩꯔꯛꯄ ꯑꯁꯤꯗ ꯑꯕꯦꯊꯣꯏꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯎꯄꯥꯏ ꯀꯌꯥ ꯑꯃ ꯊꯤꯔꯛꯄꯅꯤ ꯑꯕꯦꯊꯣꯏꯁꯨ ꯔꯣꯍꯤꯠꯄꯨ ꯃꯤꯁ ꯇꯧꯗꯕ ꯅꯠꯇꯦ ꯃꯥꯒꯤ ꯃꯇꯨꯡ ꯀꯣꯏꯟ ꯏꯟꯅꯔꯝꯕ ꯅꯨꯄꯥꯗꯨꯅ ꯑꯗꯨꯛ ꯇꯦꯟꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯝꯁꯤꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯃꯤ ꯐꯥꯎꯕ ꯇꯥꯔꯛꯇꯕ ꯁꯤꯗꯗꯤ ꯑꯕꯦꯊꯣꯏꯗꯨ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯍꯧꯔꯛꯂꯦ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯔꯣꯍꯤꯠꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯉꯣꯟꯗ ꯂꯛꯅꯕ ꯀꯥꯔꯟ ꯇꯥꯕ ꯃꯌꯥꯝꯗꯨ ꯇꯧꯕꯤꯔꯕꯗꯤ ꯈꯟꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ ꯅꯤꯡꯊꯤ ꯚꯤꯂꯦꯖꯇ ꯂꯩꯕ ꯂꯨꯈꯣꯏꯒꯤ ꯐꯥꯔꯝ ꯍꯥꯎꯁꯀꯤ ꯒꯦꯠ ꯑꯗꯨꯗ ꯀꯥꯔ ꯕ꯭ꯂꯦꯛ ꯃꯆꯨ ꯑꯃ ꯖꯞ ꯂꯥꯎꯅ ꯈꯥꯝꯃꯤ ꯗ꯭ꯔꯥꯏꯚꯔ ꯁꯤꯠꯇꯒꯤ ꯅꯨꯄꯥ ꯑꯃ ꯀꯨꯝꯊꯔꯛꯂꯒ ꯕꯦꯛ ꯁꯤꯠꯂꯣꯝꯗ ꯂꯥꯛꯇꯨꯅ ꯒꯥꯔꯤꯒꯤ ꯊꯣꯡꯗ ꯍꯥꯡꯗꯣꯛꯏ ꯃꯁꯥ ꯄꯥꯔꯞ ꯇꯧꯅ ꯋꯥꯡꯕꯤ ꯑꯋꯥꯔ ꯒ꯭ꯂꯥꯁ ꯐꯤꯒꯔ ꯑꯣꯏꯕꯤ ꯀꯨꯆꯨ ꯃꯨꯔꯞ ꯇꯧꯔꯒ ꯔꯥꯁꯤ ꯌꯥꯝꯅ ꯂꯩꯕꯤ ꯅꯤꯡꯗꯨ ꯌꯩꯅ ꯁꯥꯡꯂꯤꯕ ꯁꯝꯂꯥꯡ ꯑꯗꯨꯅ ꯃꯁꯥ ꯅꯥꯟꯅ ꯁ꯭ꯇꯥꯏꯜ ꯇꯧꯔꯤꯕꯤ ꯃꯃꯜ ꯇꯥꯡꯕ ꯗ꯭ꯔꯦꯁ ꯁꯦꯠꯄꯤ ꯍꯦꯛ ꯌꯦꯡꯕꯗ ꯑꯞ ꯇꯨ ꯗꯦꯠ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯃ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯇꯞꯅ ꯇꯞꯅ ꯂꯩꯗꯨꯅ ꯃꯐꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯑꯁꯨꯝ ꯌꯦꯡꯉꯤ ꯋꯥ ꯀꯩ ꯈꯨꯐꯖꯅꯣ ꯌꯨꯝꯗꯒ ꯍꯟꯅꯤꯡꯗ꯭ꯔꯦ ꯁꯤꯗ ꯂꯥꯛꯄꯗꯒꯤ ꯃꯐꯝꯗꯨꯒꯤ ꯐꯖꯕ ꯑꯗꯨ ꯃꯩꯊꯣꯡꯗ ꯅꯣꯛꯃꯤ ꯇꯧꯅ ꯌꯦꯡꯉꯤ ꯌꯦꯡꯂꯤꯈꯩ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯕ ꯃꯐꯝ ꯑꯗꯨꯅ ꯃꯥꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡꯕꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯆꯨꯡꯁꯤꯟꯕꯒꯨꯝ ꯇꯧꯈ꯭ꯔꯦ ꯇꯟꯖꯥꯗꯨꯗ ꯗ꯭ꯔꯥꯏꯚꯔ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯍꯥꯏꯔꯛꯂꯝꯃꯤ ꯆꯦꯜꯁꯤ ꯆꯪꯉꯁꯤꯂꯧ ꯅꯪꯒꯤ ꯂꯒꯦꯖꯁꯤ ꯑꯩ ꯄꯨꯕꯤꯔꯛꯑꯒꯦ ꯆꯦꯜꯁꯤ ꯃꯇꯨꯡ ꯐꯗꯣꯟ ꯊꯣꯛꯇꯨꯅ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯤ ꯑꯍꯣꯏ ꯀꯀꯥ ꯄꯨꯂꯞ ꯆꯪꯃꯤꯟꯅꯔꯁꯦ ꯑꯁꯨꯝꯅ ꯆꯦꯜꯁꯤꯒ ꯗ꯭ꯔꯥꯏꯚꯔ ꯅꯨꯄꯥꯗꯨꯒ ꯄꯨꯂꯞ ꯆꯪꯂꯛꯂꯤ ꯇꯨꯡꯒ ꯃꯥꯡꯒ ꯑꯣꯏꯅ ꯂꯨꯈꯣꯏꯒꯤ ꯐꯥꯔꯝ ꯍꯥꯎꯁꯇꯨ ꯇꯞꯅ ꯆꯪꯂꯛꯂꯤ ꯒꯦꯠ ꯀꯤꯄꯔꯗꯨꯗ ꯃꯁꯛ ꯇꯥꯛꯂꯝꯂꯕ ꯃꯇꯨꯡ ꯃꯦꯟꯁꯟ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯑꯣꯏꯅ ꯂꯥꯛꯂꯤ ꯂꯨꯈꯣꯏꯅ ꯍꯥꯟꯅꯅ ꯄꯥꯎ ꯄꯤꯈ꯭ꯔꯕ ꯑꯣꯏꯕꯅ ꯃꯦꯟꯁꯟꯗꯨꯗ ꯂꯩꯔꯤꯕ ꯍꯦꯜꯄꯔꯁ ꯑꯃꯗꯤ ꯒꯦꯠ ꯀꯤꯄꯔꯁꯤꯡꯗꯨꯅ ꯆꯦꯜꯁꯤꯒ ꯗ꯭ꯔꯥꯏꯚꯔꯗꯨꯒ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯕꯦꯔꯟꯗꯥꯒꯤ ꯁ꯭ꯇꯤꯌꯔ ꯃꯅꯥꯛ ꯍꯦꯛ ꯌꯧꯔꯛꯄꯒ ꯏꯃꯨꯡꯗꯒꯤ ꯆꯍꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯍꯦꯜꯄꯔ ꯑꯃ ꯊꯣꯔꯛꯂꯝꯃꯤ ꯕꯦꯃꯥ ꯂꯥꯛꯑꯣ ꯁꯥꯔ ꯂꯨꯈꯣꯏꯅ ꯉꯁꯥꯏꯅ ꯄꯥꯎ ꯍꯥꯏꯔꯛꯂꯕꯅꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯑꯣ ꯆꯦꯜꯁꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯣꯏ ꯑꯟꯇꯤ ꯆꯪꯉꯁꯦ ꯑꯟꯇꯤꯗꯨꯅ ꯗ꯭ꯔꯥꯏꯚꯔꯒꯤ ꯃꯈꯨꯠꯇꯒꯤ ꯆꯦꯜꯁꯤꯒꯤ ꯂꯒꯦꯖꯇꯨ ꯂꯧꯏ ꯑꯗꯨꯒ ꯆꯦꯜꯁꯤꯒ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯛꯂꯦ ꯌꯨꯝ ꯃꯅꯨꯡꯗ ꯇꯟꯖꯥꯗꯨꯗ ꯍꯦꯜꯄꯔ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯇꯨꯅ ꯗ꯭ꯔꯥꯏꯚꯔꯗꯨ ꯄꯨꯗꯨꯅ ꯒꯦꯁ ꯍꯥꯎꯁ ꯂꯣꯝꯗ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯆꯦꯜꯁꯤꯒ ꯑꯟꯇꯤꯗꯨꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯁꯨꯝ ꯆꯪꯂꯛꯂꯝꯃꯤ ꯆꯦꯜꯁꯤꯅ ꯂꯩꯒꯗꯕ ꯔꯨꯝ ꯑꯗꯨ ꯇꯝꯅ ꯑꯟꯇꯤ ꯔꯣꯍꯤꯠꯇꯤ ꯀꯗꯥꯏꯗ ꯂꯩꯈꯤꯒꯦ ꯁꯥꯔ ꯂꯨꯈꯣꯏꯒꯤ ꯅꯧꯅ ꯁꯥꯕ ꯕꯣꯇꯥꯅꯤꯀꯦꯜ ꯒꯥꯔꯗꯦꯟꯗꯨꯗ ꯑꯣꯏꯅ ꯂꯩꯈ꯭ꯔꯦ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯁꯤꯗ ꯂꯥꯛꯄꯁꯨ ꯌꯥꯎꯏ ꯇꯣꯏꯅꯗꯤ ꯂꯥꯛꯄ ꯅꯠꯇꯦꯗ ꯑꯗꯣ ꯃꯥ ꯉꯁꯤ ꯂꯥꯛꯑꯣꯏꯗꯣꯏꯖꯥꯠꯂꯣ ꯇꯝꯕ ꯉꯝꯗꯦꯅꯦ ꯕꯦꯝꯃ ꯃꯥꯅ ꯂꯥꯛꯅꯤꯡꯕ ꯀꯥꯟꯗ ꯑꯗꯨꯝ ꯂꯥꯛꯄꯅꯤ ꯆꯦꯜꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯇꯞꯅ ꯅꯣꯝꯂꯒ ꯑꯣ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯆꯦꯜꯁꯤꯒꯤ ꯔꯨꯝ ꯑꯣꯏꯒꯗꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯦ ꯊꯣꯡꯖꯤꯟꯗꯨꯗ ꯂꯦꯞꯄꯤ ꯑꯟꯇꯤꯗꯨ ꯑꯗꯨꯒ ꯊꯣꯡꯗꯨ ꯃꯥꯅ ꯑꯣꯏꯅ ꯍꯥꯡꯗꯣꯛꯂꯤ ꯗꯣꯔꯅꯣꯞꯇꯨ ꯂꯩꯔꯒ ꯉꯔꯥꯡꯅ ꯁꯤꯠ ꯁꯦꯡꯗꯅ ꯂꯣꯏꯅ ꯇꯧꯕ ꯂꯣꯏꯈ꯭ꯔꯕꯅꯤ ꯁꯤꯗ ꯄꯣꯊꯥꯔꯣꯀꯣ ꯍꯣꯏ ꯑꯟꯇꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯜꯁꯤꯁꯨ ꯃꯥꯒꯤ ꯂꯒꯦꯖꯇꯨ ꯂꯧꯔꯒ ꯔꯨꯝ ꯃꯅꯨꯡꯗ ꯆꯪꯂꯛꯂꯤ ꯑꯟꯇꯤꯗꯨꯁꯨ ꯊꯣꯛꯈ꯭ꯔꯦ ꯌꯥꯝꯅ ꯃꯁꯥ ꯅꯥꯟꯅ ꯂꯩꯔꯝꯃꯤ ꯔꯨꯝ ꯑꯗꯨ ꯗꯦꯀꯣꯔꯦꯇꯤꯚ ꯑꯥꯏꯇꯦꯝꯁ ꯑꯃꯗꯤ ꯂꯛꯖꯔꯤꯒꯤ ꯑꯣꯏꯕ ꯄꯣꯠꯆꯩ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯁꯤꯝꯄꯜ ꯌꯦꯠ ꯀ꯭ꯂꯥꯁꯤ ꯍꯥꯏꯕꯗꯨꯅꯤ ꯆꯦꯜꯁꯤꯗꯨ ꯐꯃꯨꯡ ꯃꯅꯥꯛꯇꯨ ꯇꯞꯅ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯐꯃꯨꯡꯗꯨꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯁꯤꯂꯤꯡ ꯃꯊꯛꯇ ꯌꯦꯡꯈꯠꯂꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯥꯅ ꯅꯤꯡꯖꯔꯛꯄ ꯀꯌꯥꯗꯨ ꯃꯪꯐꯥꯎꯅꯔꯅꯤ ꯍꯥꯏꯕꯒꯤ ꯃꯃꯤ ꯎꯔꯛꯄ ꯃꯤꯀꯨꯞꯁꯤꯗ ꯍꯔꯥꯎꯕꯒꯤ ꯄꯟ ꯂꯩꯈꯤꯗ꯭ꯔꯦ ꯆꯦꯜꯁꯤꯗꯨ ꯁꯤꯝꯄꯥꯜꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯔꯣꯍꯤꯠꯄꯨ ꯃꯥꯅ ꯃꯤꯔꯥꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯔꯣꯍꯤꯠꯀꯤ ꯊꯃꯣꯏꯕꯨ ꯃꯥꯅꯁꯨ ꯄꯥꯏꯁꯤꯜꯂꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯃꯐꯝꯁꯤꯗ ꯂꯥꯛꯄꯅꯤ ꯆꯤꯟꯕꯥꯜ ꯈꯖꯤꯛ ꯂꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯨꯝꯕ ꯂꯣꯏꯅ ꯊꯨꯡꯂꯅꯤꯀꯣ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯑꯕꯦꯊꯣꯏꯁꯨ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯂꯩꯕ ꯂꯧꯇꯥꯡꯁꯪ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ ꯔꯣꯍꯤꯠꯁꯨ ꯃꯈꯣꯏꯒꯤ ꯕꯣꯇꯥꯅꯤꯀꯦꯜ ꯒꯥꯔꯗꯦꯟꯗ ꯂꯩꯕ ꯇꯂꯛꯂꯗꯨꯅ ꯂꯧꯇꯥꯡꯁꯪ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ ꯑꯕꯦꯊꯣꯏꯅ ꯍꯥꯟꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯦ
Mama mapa anina thabak tawriba adugi mating ngahak tawramlaga lautang sangda changlakduna makhoi gi janaba khara semlaba matung lautang sang adudagi thoraklaga lambela sangba leiriba domda laklami mana lambel dugi corner ama hek thekpaga kanagumba amada gonglawna thingjilui misak tugi thabakda magi makokna wairubo iramale misak tu su avethoi su mamaidu phatphanon khatuni yengne Rohit oirambaduda avethoi mamitu phatphat anira kuplaga tingak yengi mana yamna miss tawba nupadugi maithongda Rohit su pisum suglap yenglaklami mamai khajik leiduna nakalama du chatke tawi aduba bethoina magi lambidu phathatki nakalama de chatke amuk tawba dudasu abethoina muksu thatli asumna anirak ahumlak magi lambidu asum thachilakba dudadi Rohit khoidau sawningna abethoi de yengi abethoi lanjadabi amagom tingak leptuna leiri Rohit sakak takna kaino ai nang wari khara sananinge amo aigi maisida khupangna thabi gairo imana pokudagi aigi maida kanamdana khupangna tharaktri khaba nang nupi oirambagi aina hanbirabani nupa ko oiramo nahan ngam thoknaradam abethoi mamaido khajing nan thaki adudo ai soikreba tawge hona tawkheba nati nyaki sauning bagi sum tawkhebani Rohit makhut anina makhwang metuna adu kaino nangna huje aingonde mong pamise ibani wari amta phasan sanase ai nangwanda wai karai ningi kaino hayo soida sanabado nungai de tawni Rohit sora masang no hondoklaga mamai hutul leidoni yengi magi akoibadu aduga bethoida amok leisilakduna kaida sanase aino abethoi makhutna magi yetlomda thillaga tu asigida bench mama leibani aduda phamaga fazanane natana sanase Rohit su yenglui abethoina makhut thinduna tagliba mafam aduda lao paphat ase haiduna mana mang tharaga chatki abethoi su moli Rohit ki matungi nakhi Rohit ka bethoi gadu bench da phami makhoi ani ge marakta mi ahumukti phamba chankhini aduki mati gap leikre koina riba ikai riba habadu oiramale numit khara lapna ruba duda hanadi khatnaduna lawnaduna awaya gumda tawnaduna leiba makhoi anina tumin phamduna maphamdugi achikpadu kahendana thamba duda Rohit ngakpa phawi mayek sengna khangba horakle abethoi makhoi anigi marakta leiriba lapna badu asumna lapna khini ki bana nungsi haina phongdoktabani pami haina haidabani adubu chinbal yongna haidoklure thamoida loduna thamlamba nungsibadu phongdoklure abethoi magi maphamda wahai adu phongdoklubana leirakbani pallama makhoi anigi marakta abethoi masu tumina lei ngahakta phawba tumina leiba hainadaba Rohitna tumina leikhiba sida mana oina wahai pham khanglaktre asumna wangangnada tumin leinaraba matung Rohitna tapna hairaklami kaino nang haini haido sasairo ai sida yam koina leiba yari abethoi sora sangma mohandoklaga nangna ayudana baloli sikaigino Rohit chinbal chinglap nakfetawi nang kana oidana aina nanguna da namuluti ba ai kana so oibagi aibanati aina hairise aingondagi lot kano ibani maruboina dum leise hanagi Rohito nanga dum moyo tumin leigan aingonda enoi to bule kanu nangonda laknabagi energy yaudri adugini kona energy recharge toraga amu nangonda enoi to boya bringi abethoi mamai tapna leisilakduna Rohita ningamdani yengi Rohit su magi mangda chumdring yenglaga khumi ai nangonda kaina mahangi abethoi hoi haibago makok tapna amurak nomlaga hango Rohit abethoi da mamai leisilaklaga nanga gusanga unaba numiduda nangna thema leido kaigino abethoi pakhum pidabi ngakchanana Rohit yengi mamito phatphat anira kuplaga mamai da mulai thoki ignore tawre takbani Rohit ki wahangdu abethoi mana adugi pakhumdo pidaba yari ainga nale Rohit abethoi da adumak suklap yenglaga busana nangwanda keke here keke tawrake magi hongnabi ikai khangnabi do tawrakpra
Avethoi sorama sangno hondoklaga Rohitamu ansinduna. Adamaina mingonda haiganu. Hoini, adamana keke tarakeba. Adugam kuine leiridu kaigino haibanida. Nang ngaibada ai kem wai khangbro. Ahingduda noi sumang sida hanga na chalagane. Nang halakpa ngaibane. Nang asoy ngam yarum gadra. Kanana kari tawbikini haina ai pakhatbani. Nangbu thiba laksira haina su khanbani. Adubu nangna mo engonda tathidadi charagadra kibagi ai lakpa ngamdabani. Rohit ki wahaiduda Avethoi amok mihuldu chenga chengumnare. Halandri Rohit na mangonda pirakpa effectu. Mangduna lay mamituna ayengba amada chumjing yengduna lay. Rohit phagi dagi iya sumasum haigalakli. Avethoi ki manak nakna tafing famsisituna jangsili. Aduga makhutna maduna Avethoi na mangduna layriba mamay mapaduda magi makhutuna mathak maka fatfat hairaga honjal kitang wangkhatna hairaklami. Ay nangis nangondani ngarbu kanum tawine masinu pisa. Avethoi gyan khanglak-lakduna Rohita mamilagthokni yengi. Aha, kay buno. Rohit Avethoi da paini yenglaga. Ho chak charaba haiba. Avethoi sorama sangno hondoklaga mamai da mulai thoki. Taranga machatpani. Gyan ga ita tajadre thabagama tawbada. Nangi wado haiba lorabani na ayam chalage dudi. Ay loidri. Hairo dudi. Ayumda thabagam lihawe. Ibani maruk oi. Wado haiba loidri. Rohit na mo fat hairaklami. Busana bani gi deto kamain tarake. Avethoi pairapna Rohit yenglaga. Yam nungai ki. Wado hairaga mamai do amuk fet leithokre. Nangsu manung sibro. Avethoi khumlakte. Rohit amukasu. Magam nungsige. Aingondagi kayam hengi nungsiba. Aingonda yaudaba kari hinbagun yauge mangondade. Aina nangonda tawibadudagi mana nangonda luna tawibani henro. Maga leiragana nang hena haraubro. Avethoi mamai tamna leisilakduna Rohit yenglaklami. Handakti munna yengi. Rohit ki nachepnana uriba maithong aduda. Khangi warauna kochi thangna hanglakpa Rohit ki wahangni haibadu. Rohit mangda chumring yengna hairaklami. Nangi dugi khuyengdudani ai sabomba hypnotize tawrisi. Aigi thamoise pethanba mit yengi nangi mit yengdo. Avethoi mamai khazingang siladuna mamai do fat amuk onthoki. Aduga latli hairaklami. Ai khangdi. Rohit nok fetawna Avethoi da muk yenglaklami. Aduga magi makhutna mana Avethoi ki makhuttu taplamduna lawraga khutsa singdu lonsinaki. Ivani gi khutse yam janadre yengo. Avethoi su yengloi tasengna yamna chunaba yamna paknana uhali Avethoi ki mit anida. Avethoi su nok fetawraklami. Ai nangbo thamoi singna nungsi Avethoi. Atay da oida bawang lasu ai nungsibadadi minamdi. Wado hairamlaga Rohit na Avethoi gi makhutu amuk thadoi. Avethoi fat yengkhatli. Uri Rohit ki aduk sincere oiba thamoi sengmu matawdu. Khangle Rohit na mabu nungsira haiba. Mabu nungsibagi natra Rohit na mafam sida lakhiba. Mabu nungsibagi natra mangonda adom karan tawkhibadu. Mabu nungsibagi damak natra Rohit na gusangi manakta chatkhiba yaroi haina khambadusu. Masu Rohit bu nungsidaba nate. Adubu lukhoina wamang yalakhiba aduna karisu tawba ngamdana leibani. Migi mayumda tangjaduna leirubi mana yumdugi ningthaw amagi manak naklurabadi tangjabi magi aroiba oigani haiba khangi. Avethoi nokte yadagum dandida nokfetawraga. Nuksibase phagi nati. Thamoida nihaki oina faurakpa ihulda nuksiba kawa yadabani. Aina hairise phagi ni siro nang haido. Ai phagi ni haidi. Ado wakal muna khanthawo. Malim ga tiagase kaidonungda lambi poli yadabani. Rohit Avethoi da muni yenglami. Aduga wahi ama phawba hairamda phamlambadagi fukhawgatuna makhungdu gangam thanglaga chitki mafam adudagi. Mathangi numitni Rohitu masamu fresh oithoklaba matung breakfast chanaba haiduna makhogi botanical garden gi canteen da moli laklami. Canteen yaudringaida Rohit ki jogging pocket da hapliba phone adu ringking laklami. Rohit chatlebadu leptuna phone du lauthoklaga screen de yengi. Talukhoi calling.
ꯂꯨꯈꯣꯏꯒꯤ ꯀꯣꯜ ꯑꯣꯏꯔꯝꯕꯗꯨꯗ ꯔꯣꯍꯤꯠ ꯀꯣꯜꯗꯨ ꯔꯤꯖꯦꯛ ꯇꯧꯔꯒ ꯐꯣꯟꯗꯨ ꯄꯣꯀꯦꯠ ꯍꯥꯞꯆꯤꯟꯒꯦ ꯇꯧꯔꯤꯉꯩ ꯑꯃꯨꯛꯁꯨ ꯀꯣꯜ ꯇꯧꯔꯛꯏ꯫ ꯍꯟꯗꯛꯃꯨꯛꯁꯨ ꯂꯨꯈꯣꯏꯒꯤ ꯀꯣꯜ ꯑꯣꯏꯔꯝꯃꯤ꯫ ꯔꯣꯍꯤꯠ ꯌꯥꯝꯅ ꯍꯩꯅꯤꯡꯗꯅ ꯀꯣꯜꯗꯨ ꯔꯤꯁꯤꯞ ꯇꯧꯔꯒ ꯐꯣꯟꯗꯨ ꯅꯥꯀꯣꯡꯗ ꯊꯝꯃꯤ꯫ ꯀꯩꯅꯣ ꯍꯥꯏꯔꯣ? ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯑꯩꯈꯣꯏ ꯒꯥꯔꯗꯦꯟꯗ ꯂꯩ꯫ ꯀꯩꯗꯧꯔꯒꯦ? ꯑꯩꯁꯨ ꯃꯐꯝꯗꯨ ꯌꯧꯁꯤꯜꯂꯦ꯫ ꯅꯪ ꯊꯕꯛ ꯁꯪꯉꯗꯤ ꯉꯥꯏꯍꯥꯛꯇ ꯂꯥꯛꯀꯦꯔꯣ ꯐꯥꯔꯝ ꯍꯥꯎꯁꯇ? ꯅꯪꯉꯣꯟꯗ ꯑꯔꯨꯕ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯇꯧꯕꯅꯤꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯌꯥꯔꯣꯏ, ꯑꯩ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯒꯦ ꯇꯧꯔꯤ꯫ ꯍꯣꯏ ꯍꯣꯏ, ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯕꯗꯨ ꯂꯣꯏꯔꯒ ꯑꯗꯨꯝ ꯂꯥꯛꯑꯣ ꯑꯗꯨꯗꯤ꯫ ꯋꯥꯗꯨ ꯍꯦꯛ ꯍꯥꯏꯕꯒ ꯔꯣꯍꯤꯠꯅ ꯑꯣꯏꯅ ꯀꯣꯜꯗꯨ ꯐꯠꯀꯠꯈꯤ꯫ ꯑꯗꯨꯒ ꯖꯣꯒꯤꯡꯒꯤ ꯄꯣꯀꯦꯠꯇꯨꯗ ꯍꯥꯞꯆꯤꯟꯅ ꯀꯦꯟꯇꯤꯟ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯄꯨꯡ ꯑꯃꯃꯨꯛꯀꯤ ꯃꯇꯨꯡ ꯔꯣꯍꯤꯠꯇꯨ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯗꯨꯅ ꯒꯥꯔꯗꯦꯟꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯀꯗꯥꯏꯗ ꯆꯠꯀꯅꯤ, ꯀꯅꯥꯒ ꯆꯠꯀꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯃꯇꯣꯝꯗ ꯊꯣꯔꯛꯂꯦ ꯃꯐꯝ ꯑꯗꯨꯗꯒꯤ꯫ ꯁꯣꯝꯗꯁꯨ ꯆꯦꯜꯁꯤꯗꯨ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯁꯥ ꯃꯎꯗꯨ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯂꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯂꯒ ꯀꯤꯆꯟꯗ ꯑꯣꯏꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯟꯇꯤꯁꯤꯡꯅ ꯃꯊꯦꯜ ꯂꯨꯀꯣꯏ ꯀꯌꯥ ꯑꯃ ꯁꯦꯝꯗꯨꯅ ꯕ꯭ꯔꯦꯛꯐꯥꯁꯀꯤ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯆꯦꯜꯁꯤ ꯗꯥꯏꯅꯤꯡ ꯆꯤꯌꯔ ꯑꯃ ꯆꯤꯡꯊꯣꯛꯇꯨꯅ ꯐꯝꯊꯩ꯫ ꯑꯟꯇꯤ, ꯉꯁꯤ ꯅꯠꯇ꯭ꯔꯣ ꯀꯀꯥ ꯂꯨꯈꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ? ꯑꯟꯇꯤ ꯑꯃꯅ ꯁꯪꯒꯣꯝ ꯍꯩꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯃꯥꯅꯦ ꯃꯥꯅꯦ, ꯉꯁꯤꯅꯤ꯫ ꯂꯥꯛꯄꯕꯨ ꯌꯥꯔꯦꯅꯦ꯫ ꯉꯁꯥꯏꯅꯗꯤ ꯈꯨꯜꯒꯤ ꯒꯦꯠ ꯌꯧꯁꯤꯜꯂꯛꯑꯦꯅ ꯀꯣꯜ ꯇꯧꯔꯛꯂꯝꯃꯕꯅꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯀꯀꯥꯒ ꯄꯨꯟꯅ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯁꯦ ꯑꯩꯈꯣꯏꯁꯨ꯫ ꯍꯣꯏ ꯍꯣꯏ, ꯁꯥꯔ ꯂꯥꯛꯑꯒ ꯄꯨꯟꯅ ꯆꯥꯕ ꯍꯥꯏꯗꯨꯅꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯀꯤꯆꯟꯒꯤ ꯊꯣꯡꯖꯤꯜꯂꯣꯝꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯆꯦꯜꯁꯤ! ꯆꯦꯜꯁꯤ ꯑꯃꯗꯤ ꯑꯟꯇꯤꯁꯤꯡꯗꯨ ꯃꯃꯥꯏ ꯐꯠꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯂꯨꯈꯣꯏꯗꯨ ꯅꯣꯛꯃꯤ ꯇꯧꯅ ꯊꯣꯡꯖꯤꯟꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯦꯜꯁꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ, ꯑꯌꯥ, ꯀꯀꯥ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯦ꯫ ꯋꯥꯗꯨ ꯍꯥꯏꯔꯒ ꯂꯨꯈꯣꯏꯒꯤ ꯃꯅꯥꯛꯇ ꯍꯔꯥꯎ ꯆꯪꯁꯤꯜꯂꯤ꯫ ꯂꯨꯈꯣꯏ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗꯨꯗ ꯌꯦꯡꯂꯒ, ꯀꯅꯥꯝꯇ ꯕ꯭ꯔꯦꯛꯐꯥꯁꯁꯤ ꯆꯥꯔꯝꯗ꯭ꯔꯤꯕꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯍꯣꯏ ꯀꯀꯥ, ꯆꯥꯗ꯭ꯔꯤꯌꯦ꯫ ꯀꯀꯥ ꯂꯥꯛꯑꯒ ꯄꯨꯟꯅ ꯆꯥꯔꯁꯤꯅ ꯉꯥꯏꯔꯝꯃꯤꯅꯦ꯫ ꯂꯨꯈꯣꯏ ꯆꯪꯁꯤꯟꯗꯨꯅ ꯗꯥꯏꯅꯤꯡ ꯆꯤꯌꯔ ꯑꯃ ꯆꯤꯡꯊꯣꯛꯇꯨꯅ ꯐꯝꯃꯤ꯫ ꯆꯦꯜꯁꯤꯁꯨ ꯐꯝꯈ꯭ꯔꯦ꯫ ꯍꯣꯏ ꯍꯣꯏ, ꯄꯨꯂꯞ ꯆꯥꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯣ ꯀꯀꯥ, ꯔꯣꯍꯤꯠꯁꯦ ꯀꯔꯝ ꯀꯥꯟꯗ ꯁꯤꯗ ꯂꯥꯛꯇꯣꯏꯅꯣ? ꯂꯥꯛꯑꯅꯤ, ꯀꯀꯥꯅ ꯉꯁꯥꯏꯅ ꯀꯣꯜ ꯇꯧꯈ꯭ꯔꯕꯅꯤ꯫ ꯆꯦꯜꯁꯤꯁꯨ ꯒꯂꯞ ꯇꯧꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯉꯥꯏꯕꯅꯤ, ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ꯫ ꯑꯍꯤꯡ ꯊꯦꯡꯉꯀꯥꯟꯗ ꯍꯜꯂꯛꯀꯗ꯭ꯔꯥ ꯈꯜꯂꯤ, ꯑꯗꯨꯒ ꯁꯨꯡꯂꯥꯛꯁꯨ ꯍꯜꯂꯛꯇꯦ꯫ ꯉꯁꯤ ꯅꯣꯡꯉꯥꯜꯂꯁꯨ ꯃꯥꯗꯤ ꯑꯗꯨꯝ ꯂꯥꯛꯇꯦ꯫ ꯀꯀꯥ, ꯔꯣꯍꯤꯠꯁꯦ ꯀꯩꯒꯤꯅꯣ ꯁꯤꯒꯤ ꯌꯨꯝꯗ ꯂꯩꯌꯨ ꯌꯥꯗ꯭ꯔꯤꯁꯦ? ꯑꯟꯇꯤ ꯑꯃꯅ ꯍꯥꯏꯕꯗ ꯂꯧꯇꯥꯡꯁꯪꯂꯣꯝꯗꯗꯤ ꯇꯣꯏꯅ ꯆꯠꯂꯦ ꯍꯥꯏꯌꯦ ꯃꯥꯁꯦ꯫ ꯂꯧꯇꯥꯡꯁꯪꯗ ꯀꯅꯥ ꯂꯩꯒꯦꯕ? ꯂꯨꯈꯣꯏ ꯃꯥꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ ꯑꯗꯨ ꯂꯥꯝꯗꯨꯅ ꯂꯧꯔꯒ, ꯃꯥꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯤ ꯑꯃ ꯂꯩꯕꯅꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯑꯩꯈꯣꯏꯗ ꯂꯩꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯀꯣꯂꯦꯖ ꯃꯦꯠꯅꯤ꯫ ꯍꯟꯗꯛ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯨ ꯃꯈꯣꯏ ꯑꯅꯤ ꯄꯨꯂꯞ ꯀꯥꯃꯤꯟꯅꯗꯣꯏꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯪꯒꯣꯝꯗꯨ ꯒꯨꯠ ꯊꯛꯂꯒ ꯅꯥꯀꯜꯗ ꯊꯝꯃꯤ ꯒ꯭ꯂꯥꯁꯇꯨ꯫ ꯑꯗꯨꯒ ꯆꯦꯜꯁꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯅꯪꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯅꯧꯕ ꯑꯃ ꯍꯥꯏꯕꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯕ? ꯁꯤꯗ ꯂꯩꯔꯒ ꯑꯣꯏꯅ ꯇꯧꯔꯒꯦ ꯀꯀꯥ꯫ ꯇꯟꯖꯥꯗꯨꯗ ꯀꯤꯆꯟꯒꯤ ꯊꯣꯡꯖꯤꯜꯂꯣꯝꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯆꯦꯜꯁꯤ!